Chahi sigi abadi 2023 ki November ke tang tara marida miyamna oja James haigro zaman khangna riba Diamond TV sigi ahan ba khudol hai batare ahan ba production music se release tawgre YouTube ta mayam yaurag lere Diamond TV ki YouTube channel da yenga sudum khangbiragani music video sigi title na Katlagee Tarpan hai bani Katlagee Tarpan hai second ha matamda mege hum dagi Manipur da hujik lairiba irang hai batare irang sida koi Manipur gi tang la bam yoi mayam ma legi dre hai batare mayam sing sigi marakta lebak sigi da makta kathoki ba mayam sigi marakta khogi police personnel mayam am su yauri hai batare police hai basida khogi state ki amadi center gi security personnel mayam sin hai batare moi mayam yauri makhogi kathok mayam su khoi ningsing ma mathau tai hai ba haidi moi gi contribution su am chauna lairi masi kaupadi hai bagi adu maina takpa aduga adugum lamba family sing not only security personnel ki family khang natana khi kanagum am legi da bada family sing na thengnari ba awaba maru oina nauna lukhra horaba nauna mapa kainaraba macha jingna thengna ba awaba mayam ha batare madu ningthina depict tawba adu makhalgi music video ni sum makhalgi music video se yam toina lakte yamna tangna lakpa adu makhalgi music video ni miyamna encourage tawum thoi ha batare aduna yamna phajaba yamna meaningful oiba hojik leiriba current crisis asiga adu tungda lakadaba generation kaya dasu yam phajaba message piba adu makhalgi music video ni miyam soidana कोई ओजा जेम्स हाइग्रो जम के डायमंड टीवी की तोंगा बा कोई ISCOM नत्रगे GPTL दा संदोई बा टीवी चैनल दुद सु यंग बिबी यानी अदरवाइज YouTube चैनल द डायमंड टीवी की YouTube चैनल द सु में हमने यंग बियो सपोर्ट तो बियो थैंक यू सो मच Hello, Yambo.